ngasi phongkhiba tungan manipuri sifongsingdagi maroibi ipausing myamna thamjagi ahanbada hojik Myanmar thoriba thodo athuki matangna myamda update thamjagi sibagi Cheirak phangpham thokpa Kaya Lei Myanmar sai decade kyagi manungda capital punishment pibida Myanmar gi ahanba thodoksing oina leibasigi military government na political gi bandi mari hatkibadu gi matangda military lenga ki wongang loi amana sibagi Cheirak sing phangpham thokpa Kaya Lei haina ngasi phongtokre atop sibigi Cheirak pibigi case aduga makhoi Cheirak aduga aikoina sangdamna batarabadi sibigi Cheirak kaya marum makhoida pifam thoklaba crime sing makoina tauki haina military lenga adugi wongang loi zomin tunna sang naina pangthokpa press paudam amada phung haiki ningtokaba numita lauthokiba hatpagi Cheirak sing aduna madugi mayokta pak sana yaningdaba phungdok halaki ahenba kaya satharakani haibiga akibe hengat hanki amasum hanana naitum tadunu leiraba military lenga asigi mayukta hena kanba khongthang sing lakhotnaba international community da appeal sing tokhi court procedure singi matungina bandi sing aduda masanga thoksanabagi hak sing adu pikhraba tungda court aduna sibigi Cheirak adu pikhibani haina zomin tunna haki makhoina mara laitaba miyoi kaya maru manganki amuhana Motsin ngamnaroidaba sauna mangjaba kya thuwanki haina makna makhataki hena marik sumbasing yaudana phamdagi tanthokrabi lusingbi Aung San Suu Kyi gi party digi hanagi lawmaker ama yauna bandi sing adu video conferencing gi kuthangda makhoigi imung manungi miyoi singa unaba yahanki haina makna haki sibigi Cheirak sing asi miyoiba ma oibigi hauna khangdaba masum ka henbani haina phungdok naraklibi United Nations amasum nongsupki lebak singdagi yaningdaba phungdok narakba sing adu Myanmar military lenga asina hanadagisu yarakhide haina palli tentang nama romdana yu thakpada Gujarat miyoi kunthra haina sikre yu thakpada thingba thamliba dry state Gujarat husenba yu thakpada numit nini henbada miyoi kunthra sikre yamdrabada miyoi khumpu hospital singda laikanariba asibagi asi hengalakhigadawri haina Inspector General of Police Babangar Asok Yadavna agency da phungdokre Ahmedabad leiba yu lalon bamana pirakibi yu adu forensic science laboratory Gandhinagar na test tokiba madura sada 98.71 digi sada 98.99 phawbagi methyl alcohol yawba thenakre police ki matungina hu senma yu adu Ahmedabad Bodar amasum Surendranagar gi khugang singda miyoi sam henbada supply tokhi sikiba kunthra adu Ahmedabad district gi taruk amasum Bodar district gi kungani thoini amasum atopa ani adu kadai degino khangdri sikiba miyoi sing aduna thakhiba yu adu gi analysis sada 98.99 methyl alcohol yaurambana makhoi methanol khaktamak thakpa maramna sibigi masing adu yambani haina yadapna haki thaudu adu thiganaba masum numit humni da report thaganaba IGP Subans Tribedi na lusingba member ahungi committee ama semkhre hainasu paus na phongdorakli makasa tharakpo oina topa content amana Myanmar condemn tawnaba US na China ra taksingkhre military junta na democracy activist mari hatkraba matungna Myanmar da pressure hena pinanaba US na China ra taksingkhre State Department gi spokespersons net price na haiki madudi China na atai lebak singdagi hena Myanmar ithil piba ngami aikoina malemgi lebak singda Myanmar pressure piba hengana ba appeal tori aikoi gi oinasu Myanmar gi military government ki mayekta henba khongthang kya lokhalagani price na makhatan haiki maduri mauksa gumna aikoina Myanmar gi military regime ga business tawnaroi loinana malemgi lebak punamakta Myanmar military equipment yonba thingnana ba madi malemgi ba miyenga loinana regime sibu mateng amata pangdana ba so aikoina appeal tori Price na hai regime asigi revenue amata lakhandana ba aikoina option punamak khanari tawgumungsung China gi foreign ministry gi spokesman ama oiriba Zhao Liannadi Beijing na atai lebak sing gi manungge ba wathok sing khut thingjende haina phungdokre execution sing adu gi matang da hangbada Zhao na haiki madudi Myanmar na yanadaba wafam sing aikoi tananabagi damak lebas gi law sing amasum constitution sejanagadabani sibigi Cheirak piraba matungda hatkraba democracy activity sing adugi manungda kojemi hairagasu khangnaba activist Somin Yu amasum hanagi lawmaker Piozia yauri activist sing adu hawkiba sahida army na lusingduna sathakiba kuwamagi matungda madugi mayokta protest kya pangthoklingai manungda phakibane amasum makhoibu terror gi thabak thawang sing sathai haina maral sikibane haina su paus na phungdorakli atopa pauksi madana sumna report tauri
junta lengakna democracy activist mari hatkibagi mayokta miyam pumuna akanba yaningdabagi khongjang sangchinarakli Myanmar gi ruling military gi maikei digi haukiba ningthokaba numit democracy activist mari makhoina pangthokpa terror act ki maral sibigi dandi pire haina laukthurakraba matungda sahi taragi matungda ahanboina leibasigi yamlaba miyamna miyat adugi mayokta paksana yaningdaba phungdoknarakli sibigi dandi edu January amasum April thada aronba trial ama satharaba matungda dandi edu pikhibani hairiba miyoi mari edu makhoina Myanmar junta gi mayokta lan hauriba resistance movement gi lanmi singna mateng pang madugi matang da dandi pikhibani leba sida hokiba sahidagi resistance movement party gi junta gi military sing angak pomong da lanthengna duna lakibani amadi nakal animakta misimina kya thokrabani sibigi dandi phangkraba democracy activist sing adudi kiao min yu miyamna dimakpu jimi haina su khangnaba amadi hanagi lawmaker oiramba misakni atopa maduna state leader Aung San Suu Kyi gi maruk mapang oiba hip hop artist Piozia Thauni atopani duna halamayo aung hamsung aung thurajauni state media na phungdorakpada democracy activist mari edugi punishment adu pangtokre tawbutabu junta lenga na makhoi bu karama matamda amadi karama mongda hatkibagi haibido haujuk phawbi oina phungdorakri Myanmar mamangi matamda mara leba mi hatpegi thaba si tharu yalaga hatpegi thabak pangthoknaramani hari Sedo National Unity Government ki maikei ki phongdorakpada haujuk junta na Myanmar bu rule tawduna lengakna bo honariba sida international gi oiba response ama lobigi matam sapsana oiri habigi wafam phongdorakli National Unity Government ki spokesperson Kiauzau na phongdorakpada global community asina tamthiraba lengak pairiba kangbu sing asi moral gi sapsaba dandi piba matam oiri haina global community ki pungning singsilakli United Nations Human Rights ki Chief Michael Bachelet na handaki junta gi miyat asi yamna minungsi leitaba masum karam sawbi ki khongthang thangbi matawni haina su hairakli marak thana Ukraine gi update ang tanga miyamna pijaramge Ukraine da asan ba makal gi nungmai pitakhiba sina sonariba lana sigi anauba tanga ki thong hangtokre US na Ukraine da asan ba makal gi nungmai pitakhiba sina nongpok thangba Donbas region da Russia na lan kumang saukshilakpada athingba piba ngamkhibaga loinana soknariba lana sigi anauba tangaki thong ama hangdokre haina official report amagi matungina phongdorakli President Vladimir Putin na Ukraine landashilakhiba numit chamaga yangkhai ni farakhiba sida Ukraine lana sida advantage oibigi tanja phangbra haibi mayek singna phongdokpadi gamdri Britain gi MI6 ki intelligence service ki chief oiriba Richard Moon mamang sayola phungdo ki buwa mamada Russian force ki mapangal si son tharakgi phiba mama lakle mara sida capital riba leader singna sulana sida paksana landa sinnugi phiba mama lakli Ukraine goina sulana sida misi mina thokpi sanga si hantarakhi baga loinana leba sigi economy gi phibam phakat handuna malem gi oiba thakta honaduna lan lusinna na pressure pibigi tangai phadabadu lairi haidi Ukraine kha thangba Kherson region asida counter offensive sathabagi thawong sing hanadigi haukrabani Washington's think tanks na pikiba report ki July 15 dagi hauraga maruoiba Donbas region Russia na artillery kapsinduna attack tobigi sanga si hantarakle masi maruoina US na Ukraine da pitakraba kilometer humpu gi sangda sana kap yaraba multiple rocket launcher system sizinaduna Russian gi friend line da supply tawrakli bu khusu khulai singi depot kaya ama paksana thuwai bang ngkiba sinasu asobo maramamani Ukraine gi lanmi singna Kherson region da leiba Russian forcing gi supply oibiaba thong kaya ama thuwai dana mangan takhankre hauzik Ukraine gi force na lan asida khumang sakshilak yabagi phibam amadi leire maramdi landarakli ba Russian lanmi singna saun amanga ta amadi asiana thonkre haina President Volodymyr Zelensky na phongdokhi Ukraine gi battlefield gi casualty asi me amadi jun thagi matana nongmoda lanmi samadagi sani phawgi sangna siramada nongmoda lanmi kunthra gi sang khakta da siri haina President Volodymyr Zelensky na phongdokre Russia na control toriba territory singaduda 6 pair thamigi wafam lei haujuk chathariba lana se anobu tangkak amada lakle haina Scotland da leiba St Andrew University da strategic professor oiriba Phillips O'Brien na phungdorakli
रशिया ने फेब्रुआरी 19 यूक्रेन लंदा सेलक लान खुमांग्यांग संगसिंदुन यूक्रेन कैपिटल कीफ लौसिनब होनाखिबने दुबो रशियन फोर्स लान अदुदा खुमांग चौक्सिन संगसिनब ngamdabadagi maning handokraga यूक्रेन की नोंपोक थंगबा डोनबास रीजन द मरुओइना फोकस पीदुना लान असि सोकनरखिबनि हाइना सुपाली लुसिलकपोइना तोप पावमनम प्रोटेस्ट मनुंग दिल्ली पुलिस ना कांग्रेस लुसिंगबगी मसम सिंगदुना फुखरे ngasi Delhi da sathaba protest amagi manungda Congress ki lusingbusin police na phajinkibaga loinana video amada youth Congress ki lusingba bihi Srinivas pu phu saibaga loinana police na maki masam singkhre Srinivas na laukibada police na mak pu phure masam paiduna singnaki mamang na policeman amana masam pairaga singba matamda su mak na lauba taki atopa policeman amana mak pu soro laktuna singla car amada dam singki video adu Congress lusingba kayana share tawduna makoigi protester singba police na sabuk ngabuk yoiba mongda nam thare haina yaning da phungdoki Congress MP Rahul Gandhi na protest adu lusingduna sathaba matamda mak loinana party gi lusingba kya phaduna police station ma da pukhi makoina Congress President Sonia Gandhi bu enforcement directorate na National Herald case ki matang na wang pang satakhibagi mayokta protest satakhibani madudana tana makoina mamol hengatpa GST amasum thabak phangdabagi matangna protest takibani Congress lusingba parliament manakta leiba maming leiraba lambi amada punduna presidential palace Rashtrapati Bhavan phawa khongsat ama satnaba semsaki adubo police na makoibu phaduna basing namsinduna pukhi mafam adu yamnaba policemen sing contingents amana makoibu question ki Rahul Gandhi matam kharadi lambi da phamduna leiramki matungna policemen sing na makpu question duna faraga bus amada namduna atai Congress lusingbu singa pukhi hairi hani su paus na phongdorakli hausguna di mem paus matang se lusindirage masu myam puna anawab de ngaminasi and thank you